All Manipur Women Social Reformation and Development Samaj Nupi Samaj na aikoigi iramdam asigi chatnabi punsi mahingbu thak wangna pukhat nabagi pandamda Manipur ki film album serial drama amadi web series na chingba puthokliba producers amadi directors sing na lamdam asigi top masak sing thabagi mahut lan uhanbe yaba sin na chingba yawhaloidabani amadi nongmagi chara talibi mama oibi kayabu ikai firup kumba yaba amadi lamdam asigi chanabibu irang kaithel oina uhallaga sendong tanaba khak honaroidabani haina khangalagli pumnamagasi miyamgi Mangzin Tariba Nupi Lup Ama Oina Yingduna Leituk Oi Hiramasida Film Forum Naso Marilena Bakudimagda Pautak Pituna Tolak Payaba Todok Singdagi Convenience Haina Apil Torli